ngasi aina lakho chagadriba topic asidi thawai na ki matung inna hingba thawai gi mapana hingba haiba topic asigi madamda aina sablapna kaitang romance 8 ki 1 to 5 tegi mayam da khara share tawmina tawjarake mayam phajana taminasi ahan badai ko ishoda changjasi sagada laibe pa yam thaga chare koi thawai na chingbiba punsi thawai gi matung inna hingba haibse karino masina khoi punchida kari tawbu ngami haibse maramda tolabana naina romance 8 ki 1 to 5 tigi kitang naina ga tore masida nana bo view tari bishina kudin da suma pana da bo do bibiyana prabhu jesu christ gi ne kurumjare amen akoi phajana paminase masigi text aina english ka manipuri ga ani makse anum bijabane yana bhab tani ngai gi dama khoi yingminase sida adum english ju pabio manipur ju pabio sida wanda maram aduna hojik pap ki matung na sataduna thawai gi matung na satpa krista jisu da laiba missing gi damakta aranba tahanba laite english ta habdi kaino kanda hanko haksang gi matung na sataba adubu thawai gi matung na satpa missing aduda ishona maran side hamni no condemnation makoido aran ba tahan ba leite maran side habdi mahak papi ni haide mahak ishogi yathang thugai ba mini habdo haide haba karamba mi hakchang gi matung na sataba thawai gi matung na satpa missing aduda hai masida yam phajaba text ni snawsing adugo masida lotion ba yaba nate amu yengse kana missing hai akhoi miwe bana lo ngak pa ngamoi hai masi ado Paul na masida habni Paul romance da patni ikre mamang to suam igre Paul masana kari hai bro habdo ikoi yingmina seba for the law of the spirit of life in Christ Jesus had made me free from the law of sin and death aikoi bu law of sin adi pap ki wanja thang hadi pai ku wanja thang adi akoina haksang gi matung na ingbaje masi pap ki wanja thang to bu ko pa adi ishogi wanda thangde pap ne have nate haksang matung ne ba pap tawriba missing have ni sida and that asi bhavne maramdi bible gi matung na asi bhavji kana the wages of sin is that pap ke to mandi si bhavne aduna pap bhavsi kaino shogi wanda thang thu have ni 1 John 3:4 na have do madu gi matung na aduna hariba adudagi ning tamale have pap tawriba punsi aduga asibo heliba do madudagi aikoina prabhu jesu christ da laiba ahingba thawai gi punsi aduna kuning tamale manipur den ko maramdi christ jesu gi mapana hingba piba christ jesu gi mapana sida ko manipur dana hingba piba thawai gi wanja thangna aikoi bu pap ki amasung sibagi wanja thangdagi ining tamhan bire basida piripse pap ki wanja thangai bama ado thawai gi wenda thang ama haiba ma haibaji masida dise wenda thang tuan haiba lai haiba nate haibri thawai na singbiba thawai asengbagi na singbiba missing aduna bari tawgani ishogi wenda thang haibdi prabhu jesu christ da laiba punsi ado madugi matung ina hingba ngamale haibne aduga haksangi matung inba taragati ekhoina pap tawgani pap tawradi ekhoi siba ohelani madubune ba sibagi wanda thang haina masida hairipse amu yengse ko verse 3 da chidai masidi for what the law could not do in that it was weak through the flesh aikoi gi haksang adi sinful flesh aikoi gi pap ki thilaiba haksang ase masigi mapana sonbana maram oiduna lo na pangthok ngamdaba adu hai God sending his own son in the likeness of sinful flesh aikoi papi aikoi gi leiriba sadong je aduna sinful flesh abi atadi pap ki thilabani pap chenba hakchang haibnate isnausing pap taw hakchang haibnate pap ki thilaiba haidi akhuna athemba gi thilaiba sinful nature masi habne masida prabhu jesu christ je tharakhi habne masiko for sin pap ki damak condemn sin in the flesh adubu ma ki haksang aduda pap adu hana aran pap adu aran batahli habdi pap adu aran batale abdi mana pap tong di habni
Prabhu Jisu Krishna aikoi taibu mi ga cha manana lai tang pan sida aduga mana pap tawde karigi mapana mana pap tawtabano haibdi mana thawai gi matung ne hille hingeba manipur dong pale maramdi wanda thang adu hakchang da sonba maramna hakchang na sonba maramna aikoi na isogi wanga thang azu inbangam dije karigino aikoi gi hakchang na sonba gi sida ko English tadi weak through the flesh hai ko adu manipur dana hakchang da sonba maramna hakchang da sonba maramna hadi masi hakchang gi mapana sonba maramna haigidabneba hakchang da sonba maramna wanda thang da tawbangam ঙমদব adu ishorna masamaki masani pabu pap senba hakchangi mawongda amasung pap ki damak tharaktuna papu hakchangda aranba tahale haibni sida aikoina verse 3 da haije masina haibdi aikoina hadidi karino lo haibje aikoina hakchangi mapana aikoi hakchangi sole masina maram oiduna aikoina lo haibse Ishogi wanda thang tara se aikoina ngakpa ngamdre haiba ngakpa aikoina ishogi wanda thang do ngakpa ngamdabagi damak Prabhu Jisu Krishna tayang panda lakpaneba Prabhu Jisu Krishna lakpati mina kana misina aisida aikoina wanda thang do khoi haksang ki mapana marumoduna lawpa ngakpa ngamdre ngamdama aikoina ngamdabagi damak Prabhu na aikoi gi mawsinduna ngakpa lakpani aikoina lo ngakpa darka laitre na mina hayaba madu aran maneba badi aikoi du utpa lakpani ma aikoi ga chamana na mi aikoi na poli bje siga ma samane magi khena baibu ma di thawai asengmana mama punung degi thawai asengmana poi jonda baptista pokdo adugumna masina habne aduna ma ki punsida aikoi ga samana ba sadung lei adu bhari ba sadung adu da pap to mana maran si hai masida verse 4 mu jing si ko verse 4 ya mari se adu mana condemnation in the flesh hai je kadi gi da maktano hai tadi death hai ko aikoina mina haibna verse sida paraga aikoina lo ngakpa ngamdabagi da mok Prabhu na lakpani Prabhu na lo aikoi gi da mo lo ngakpi gre aikoina lo ngakpa darka laite hai madu haibra haibda verse 4 da yengcheba 3 paraga to adi upai lete resnausang verse 4 hai that the righteousness of the law might be fulfilled in us hadi lo gi dharma senba ado mahakna tayang panda si maram pi verse 4 ja verse 3 da haibdu gi maram kari damuk Prabhu na tayang panda aikoi mi bigi son khrabak sang ase khoi gi sinful nature ase pap ki thilaiba aidi athem sangba nang mi halu si tau haina aikoina pap to ngai gi dam aikoi haksang da saitan gi athem ba leiba adu ma haksang da Prabhu na lau ji gi maram je kari gino haiba madu lauri gi maram di ma ki haksang adu da adugumba pap ki thilaiba haksang adu da mana pap to tawdanaba haibdi pap to maran condemnation nabdi papu aranba tahanaba haibdi pap tawdanaba mana lakpaneba adu pap tawdi to kaigino hai tadi sidai ko that madugi mana pap tawdabagi maramdi that the righteousness of the law might be fulfilled in us hadi law gi dharma sembodo aikoi da mapung phahanaba neba aikoi da mapung phahanaba haibni sidai je aikoi na mapung phana innaba haibu mane who walk not after the flesh karamba aikoi da karamba mida masi mapung phan bang nganguni hakchang gi matungna sattaba missing hakchang gi matungna sapa misna pap tawi hengo pap tawi habdi shogi wanda thang thugai lo inde habani adu but after the spirit adu thawai gi matungna sali thawai aseng mana haiba thawai aseng mana sing bibudi gi matungna satadi lo gi dharma semba sing ado mapung phai maramdi pap tawde habani amung English amung Manipuri dong paji ko madudi wanda thangi tawbam thokpa sida ko moina tawbam thokpa masi Indian version ga te version ga khara khene yengse tawpham thokpa adu paw ki matung inna chatta duna thawai gi matung inna chatpa aikoi da thunghanna ni hai masida wanda thangi tawpham thokpa adu haibdi requirement sida khona NKJV dana mu hai ko that the righteous requirement of the law ki darka leba dharma sen badu law na aikoi digi demand of buje kanu no dharma semba duneba magi law ki dharma semba ado darka leba dharma semba haibdi mi hatradi ai dharma sele ishogi atop lai mutti khuram daradi ai dharma sele ishogi ming aramada 15 di ai dharma sele ishogi sabanga di ai dharma sele aduga imai pan haibe ilaba aduga aikoina mitumyo lanadraba mi ki mapo mara hurandraba kairo lekai dale ba mi ki maran mathum
asina singba singa se akhona kalaktraba madu akhona dharma cheleba habadi lo na haiba singa do in the mission ado dharma chele habadi pap taude habne adu gumba lo gi darka laiba dharma semba do madu habni ko daraka do might be fulfill and us akhoi da mapung phagani phaning ai gi da mak habni ko who do not walk according to the flesh haksang gi matung na sataba but according to the spirit thawai gi matung na chatpa na khoina flesh ka spirit ke habji gi maram dana khoina khange de Galatians chapter 5 to madu da padana pabyo flesh habse karino akhona haksang gi matung na chalaga di mitu miwa la na ba machin thiba oida bangang ba adu kalak pa mi hobo yang thiba napan asina cheng khuding mote loi legine ba habdi hail busing do pa ba hail pa ba habdi shogi wa na thang thugai bani adu kana na wa na thang thugai ni thawa haksang gi matung na chalaba mising aduna thugai gini adu bo akhona thawai gi matung na chal patara ga di masi thugai ro habne ba machina habdi prabhu na habni prabhu na thawai gi matung na chalaga ishogi lo gi darka le bu mana thungale adu mai thudna ikhoshu thawai gi matung na chalaba haksang gi matung na satraba thawai gi matung na satpa tara ga di aikhoju haire ba darka le bu se akhona thungbang ngaman gani habne verse 4 da yam phajamne masi matang nai nai khona nai nabom toy hanjan hanjana verse 5 ta hai for they that are after the flesh do mind the things of the flesh hadi haksang gi matung ne hingba mi sing duna haksang gi oiba potsing pap gi oiba thabak sing ado madu gi maram da khaktana pungning do khoidai ba but they that are after the spirit the things of the spirit hai manipur da pa gi ko maram di haksang gi matung na lai basingna haksang gi oiba hiram sing da pungning thami hamni haksang gi oiba uri uji tang pan tori ba pau ki thabak makhai je kalak pa mi obo yeng thiba sinma dar mak mai harau lai riba thak pa cha ba khot ko de mak che masi haksang gi matung na nei ba khoi gi indri na haiba thi gi matung ina ekhone chat phajne ba aduna achigumba haksang gi matung na haksang da hingba misingna haksang gi wakhal indri manga ji gi matung na hingba misingna indri gi nungai na ngai gi oiba thabak sing adu da khale uji tang pan na hingliba me pang khudima amase masine ba aduna ikhoju prabhu ji sukrista da thaja taraga di masi haksang gi matung na hingba mi oi pham thokte maram di prabhu ji sukrista da thaja patar de koi thawai gi matung na hingbam thoeba thawai na haibi gi matung na changmam thoi habsine ba adubu thawai gi matung na laibasingna thawai gi oiba hiram singda puning thami thawai gi oiba hiram sing habidi ishogi anungmatu tawi habidi ishogi lo dharma chemba sing adu tawi ishogi dharma chemba habidi yathang tarana piriba ishona piriba yathang tara se masineba habidi aikhoina prabhu jisu krista ngona thajaradi aikhoina krishna khurambo ai wersu ai isamak se maitai gi lining da sokke matik chena khoigi maitai gi pakhang ba habse sanamai habse padana chena lining leiramba misang neba adubu aina prabhu jisu krista je kanbibu mapuni haina loksan ba numitagi di hairiba lai ase aina amuhana ningthreba ai hana prabhu jisu krista loksan ringai matamdadi aduna durga puja gi matamda oiro akhona lai mutri akhona panthoibi gi akhoi mutri jo aduda akhoi khurami dup thai kalami iruja thokna ga katna ko adumaina tawheba adubu prabhu jisu krista sat da thaja bagi madu loin tokreba prabhu jisu krista thaja dringi mamang da ai kuthi yangami maiba pandi yangameba adubu prabhu jisu krista thaja ba matam dagi madu loin thadokraeba masini ko isnausa aduna ishogi prabhu jisu krista thaja dringi mamang prabhu jisu krista gi maram da kristan gi maram da thina ngangami adubu prabhu thajar ba matung de madu loin tokreba masini ko imai pa na ipa ga khanarami aduna prabhu jisu ai kristan dharma laudring de ipa ga khanalami ipa yu ngawena ipa da phubi adubu prabhu jisu krista thajar ba matung de madu tokreba aduna khoina mitu miwa lana ba haju nupi angan da karan miyang karan satpa mi gi mapo huran ba aiju huran ba yam oirame huran yam torome habdi khoina prabhu jisu krista thajar dringe matam da durga puja gi matam da yausang gi matam da mi gi mapo maran huran ba yam sale adu da natana madu dagi durga puja loi gi matung da huran leba ngo amaduni prabhu isho khangding da tawrameba adubu prabhu thajan gi matam dagi di madugu mathabak tha loina thadu eba masini ko maduni haije aduna ikhodi prabhu thajar gabni na kanai matung na single ishogi thawai na singbiraga
hing heba paap ki thabak sing ado tawdre habne ba now sa aduna kana misna haibse masi adom da thaja biginu ko khoi yengsi am phajabai quotation lairi ani de ki quotation ani khak pajara ge adu loisin jare ge masida hoi sai pangana di lunga phaje inga thought from the man of blessing hari ba lairi asi ki page 54 ki 1 da ko masida the law of God is as holy as he is holy isho masamak se sengbagum na isho gi law asi ju sengi as perfect as he is perfect isho masamana mapung phabagum na isho gi law asi mapung phai ason ba kare isu laite ba masi ko aduna khoi tang pan da lairiba ai khoi laiba ki law sing aji samjok sinjin dum nai maram di mapung phade ishogi ten commandments aji hongba yade maram di isho mapung phabe isho na pi kermi isam samba adubu magi pak chawbu ji khoina nainaring ai sanduing ai khoina loiba nairaba it presents to men the righteousness of God masina khoi mi beda ishogi dharma semba do piri bani uli bani it is impossible for man of himself to keep this law ai khoi isa mangna myoiba ai khoi isa mangna masigi law ngak pai se oi thok ta bani for the nature of man is different maram di myoibi ki nature myoibi ki hakchang je haibne hakchang sadong se haide khoina pap to adam na pap to gi de khoina phangak phani kho abram na pap to ga khoi pap cheli haib mising na haina ba adam na pap to de khoi I da ai am nong ning bam lei ko mi na ko pau sandok ko de I pap che makhalani I da ai khoi ji I da thangdarak pa pap kana ko I da pap thangtara na bible lu sung I de kara om em na tek sam ta pi bangam ko thangdarak the adubu adam na pap to ram ram de ai khoi gaksang chi ai khoi sibanai ram da baksang sibanai baksang oire habne ba masi ko masini depraved oire masidi amna phatre deform magi moong mari naidre asoibna pikthale holy unlike the character of God ishogi lamcha ka amata manatre ba khoi me bi nature je pap to jing mamang de adam gi nature je magi lamcha saja loinam ishogo manan patro matung gi manadre the works of the selfish heart are as an unclean thing and all our righteousness are as filthy rags I just 64:6 aje aduna mi amana ikhoigi masai gi ojaba thiba adugumba thamoi amadagi tawthoroba thabak sing adidi amot pangaktane haide pa maktane ba masigi amot paibje aikhoigi dharma semba se achokki mate amot pa phi I nai te ba phi achokki mate kwari ki mot pa phi do madu khoina ikai hangoina haiba matamda khoina nupi amana angang unaba matamda sinaba I nai te ba achokki mate tukot charaba adugi phi do maduneba madudegi hena phatte ba khoi dharma semba ai ishana dharma chelaga ai isha gi pangana lo nga aga dharma semba phangni habse maduneba farisi singna haiba ju singna haiba je lo nga ju singna phangba dharma semda madune macha gi pangana makhoi je dharma chela haibne madu oi thokta bane maramdi makhoina masai pangana dharma chela ga prabhu jisu christ thaja deba maduna makhoi gi do masai thibu dharma semna ba aduna ekhoi ga thamoi je ekhona pap to budana ekhoi thamoi je phathare phatabda maram modina ekhona pap to remne adu bo ekhoi thamoi je hongto matanda 4 John 3 ki 9 dai ko whosoever is born of God do not commit sin haje aduna ekhoi nauno pokba darka lei habe ekhoi je ekhoi hakchang ni matung ne hilamba ekhoi je nauno pokpa matamda thawai gi matung ne hinglagane John 3 ki 3 ga 5 ka dai habe je kana mi amna thawai de gi amasung sing de gi poktra ga di mana isogi ning tholai ba chapang mo yaje maram di papi amna isogi ning tholai ba chapang mo ba nang no pobo matam da khona pap tau de habadi isogi wain da thang sing ase illeba maram di nang no popo matam da ekoi haksang gi matung na prabhu da roksala ba matam da haksang gi matung ne hinglam ba ekoi je thawai gi matung na hingleba masida mu yeng je ko kamai na ekoi na lo je ngak pangam bra habje masine minister of healing page 115 gi paragraph 1 da ko men need to learn that the blessings of obedience in their fullness can be theirs only as they receive the grace of Christ. Ekoina Prabhu Jesu Christ ki thaujan je ekoina loksalaba matamda khaktada haibe inba gi bor se phangi habse ekoi myoi bna ekoina tamba darka leba. Yam phajabni chinaw thang ekoina haibe inba gi bor blessing isho ya thangak pa gi bor se ekoina karamba matam na mapung phana phangbang ngani
हाइबदा इखोइना प्रभु यीशु ख्रिस्ट गी थौजान चे लोक्सन बताएबा मागी थौजान जे लोक्सलगा इखोइ नौना पोकनेबा अदुना मागी थौजान जे लाक्त्रिबा खे इखोइ नौना पोकपा मी ओरेबा It is His grace that gives man power to obey the laws of God. Haisida. Aikoi mioi bana ishogi law, ishogi wanya thang inbang ambagi shakti ase mioi bida pirib se kanana no ishogi grace na neba. Prabhu Yishu Krista gi grace, Prabhu Yishu Krista gi thaujana mioi bida shakti piraga ishogi yathang ase ngakpang amali hemi. Adubu ngasidi isnausang aikoina Manipur gi danatana pithibe mapang kudingda कोने YouTube ता इशो यो पाउ थारी बसिंगिया हुजिति केदबा प्रभु न क्रॉस सिबिखरे अदुना इखोय द ग्रेस लेमना पिबिखरे माना सिबिबा असिना इखोय बु कनबिखरे अदुबु मा की ग्रेस असिना इखोय पाप तौदुना हिंगबा इखोय जे अदुम पाप तौली हैबजनेबा पाप तौदुना हिंगबा इखोय जे मागी ग्रेस अदुगी मपाना पाप चेंदबा मी पाप तौदुना हिंगनबा ngami हैबसे मसि थाजदेबा मागी ग्रेस अदुना कनबि होय चुमे प्रभु न क्रॉस सिबिबा ग्रेस अदुना इखोय द अरांग कुबम पीरे अदुबु हाइरेबा ग्रेस हसिना इखोय अमु इशोगी वाइना थंगजे ngakpang amali habje masi gi ani chuba sarukte chuawde magi grace na ikhoi bu pangan kalali magi grace na ikhoi papi oramba lai mutti lalamba ikhoje lai mutti lataba mimo hedi habje masi mina thajade magi grace bibikre aduna khoi ikhoi loin tawbe yare prabhu da samna tangi thajaro ikhoi loin tawbe yare habjineba mi halasu yare huran ba thabak torusu yare habe masi kwai aran ba thabung neba Siniko. It is this that enable him to break the bondage of evil habit. Ekoi da leiba phattaba hinabi wangang sangal amcha sajat phattaba leiba ekoi haksang matung ne hinglami ba ekoi je masi ishor gi thaujan asina masi gi phattaba hinabi khudima asibu thugai ba mangan ba je ngamal heba nang aingon da ko masi prabhu thajala da gadi mai gi grace so ekoi gi ekoi na loksalaba matamda mana pangan piraga loin thadok pangam ngami bji sinausang खोइना फटा फुराम मी म ओरम मी ओइब तारजु प्रभु यीशु ख्रिस्ट लक्षण ग्रब मतन ख्रिस्तान म ओरप मतन असेंग ख्रिस्तान ओरप मतन मागी फटा बलम च छाजा तो ओइना होंगलगा यामना नौब मिसा म ओहनब ngamli bisneba खोइना 1 Corinthians 5 की 17 दाजे अखोइना कनाव मिना ख्रिस्त द लाइदि मा नौब खुसेम म ओइरे habje masneba हाना तौरम खोइना फटा बलम च छाजा ओइना होंथोप ngambeba This is the only power that can make him and keep him steadfast in the right path. Achum lambida mahapu chena lepan ba aduga mahapu ngak kanbiba mahapu ngak thokpiba mahapu adugumba ngamhalliba se masi ki shakti isneba haireba shakti tudi grace ni have ne bisnausa aduna ekhoina ngasai pa khraba romans IQ 1 to 5 ta haireb se karino ekhoina pa tawi tawri se karino haksangi matung ni hingbegi neba अदुबो अखोइना प्रभु यीशु ख्रिस्ट लौक्षलबा मतमदा महाना अखोइदा ग्रेस बिबिगनी अखोइना प्रभुना क्रॉस सिबिबु अदुदा अखोइना थाजबताय थाजब मिकुबदा अखोइबु ईश्वरना कनबी हैबसे मिकुब अम खतंग आइना खुजि कनबिरगा अदम अखोइगी पुंजे चुपजे कनबिगदम खोंथांग खुदिम अदुबो अखोइना प्रभुना कनबिखरे हारगा माना यादबा अखोइना मी हातबा फतबा ईश्वरगी याथंगना हाइबे इंदबसिंगदो अदम प्रभुदा थाजरे हारगा अदु अनम सथा लैरबा ईश्वरना कनबिरो एको कनबी हैबदी अखोय अदुम मतमदा अखोयना खंगदबसे प्रभुना कनबिखरे कनबिगिबदेगी माना अखोयदा थौजान पिबिगनी हाइरिबा थौजान जे अखोयना थाजबगी मपाना लौरनेबा अदु हाइरिबा थौजान जने अखोयदा लहलगा अखोय बुसु कनबी थौजाना अखोय बुसु पांगन पिबिरगा अखोयना पांगथोप ngamdaba अखोयना प्रभु थाजद्रिंगिदा पांगथोप ngamgidaba पाप तौदना लैरंबा अखोयदा प्रभु थाजरबा मतंगदा पाप तौहंदना पाप याहंदना chogia thang mapong phana ilalaga thawai aseng maduna singbi budugi matun ilaga hingba ngame habneba masine asengba ishogi aphabo wapau baibana takpiriba chumba se sinausa akhoi ngasi dege akhoi loksalase aikhoi isagi pangana longak pangamoy atubo akhoi ngak pangamda base kanana prabhu gi thaujan akhoi lo ngak pangamali masigi da mai akhoi thajarase prabhu da thajaradi ma ki thaujan duna leiba taradi akhoi nauna poga anau mami tayang panda hingliba mising atudagi tonganba akhoi kristana ma oise hoji tayang panda hoji akhoi maming tagi christian church kabani haina leiraga kairu lekai da leiriba yu thuru ngau leiriba mising achiga chamana ba punchi makhoi ga akhoi hingminaba chumna tangi akhoi na prabhu gi ming loksalaga
ꯑꯩꯈꯣꯏꯅ ꯆꯔꯆ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯒ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯑꯣꯟꯕ ꯄꯨꯟꯁꯤ ꯑꯃ ꯄꯨꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇ꯭ꯔꯕ ꯃꯇꯝꯗ ꯈꯛ ꯑꯣꯏꯊꯣꯛꯑꯦ ꯍꯥꯏꯕꯁꯤꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯥꯠꯀꯤ ꯂꯣꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗꯨꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯤꯗꯨꯅ ꯁꯛꯇꯤ ꯄꯤꯕꯤꯗꯨꯅ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯁꯛꯇꯤ ꯄꯤꯕꯤꯗꯨꯅ ꯂꯣꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯉꯥꯛꯄ ꯉꯝꯍꯜꯂꯦ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯟꯗꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯇꯞ ꯇꯞꯄ ꯌꯥꯝꯅ ꯌꯥꯎ ꯃꯆꯥꯒꯨꯝꯅ ꯅꯣꯛꯄ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ